आकाशवाणी इम्फाल R.K.Gorani na pau pajari ahanbada maruoiba pau athaubasingi numit August 3 na lakpada Rajyapal amadi Mukhyamantri yauna lusingba kayana paujel pirakli BJP Manipur Pradesh ke President S. Hardana hairi miyamgi wakalon khangna rajya asida shanti purangna dola sina honari Imphal West amasu Imphal East jila da heng ayu pung manga dagi numidang warang pung 6 phawba curfew komthokani Pradhan Mantri hairi BJP sarkar lakpadi awang nung poklamdam yauna laibak asida Medical College amadi IIT College sing ningkhatkre amasung Madhya Pradesh ta lupa koti lising mari hengi rel amasung lambi gi tongan ba project sing asi Pradhan Mantri Narendra Modi na jatra hunkre Sahi khudingi pangthokpagum Manipurda hayeng athauba singi numit August 3 paksana pangthoknaba sem saba loire Rajya Sarkar na sinduna mapungaiba tharum Imphal gi birte Kendrajit Park ta pangthokani numit asna lakpada Rajyapal Anishuya Uike Mukhyamantri Nongthoman Biren amadi Mantri sing yauna lusingba kyana miyamda paujel piri Maki paujel da Rajyapal Anishuya Uike na hai athauba birte Kendrajit Thangal General Chirai Naga Pukramam Kajau Niranjan Subedara Musulaibak Ningba Athauba Sing Aduna Mama Laibak Kitamak Thawaina Pontha Piduna British ki Mayokte Leptuna Mama Laibak Ning Tamak Kanana Balanteng Naki Numit Asna Lakpada Aikoi Maset Amato Oina Leptuna Apun Bana Pangal Ne Haibadu Utminar Si Hairi Aikoina Laibak Ning Tamada Singnarakpa Masung Machet Tahalakpade Ngak Thokna Ba Punna Thabak Lakot Minasi Hainasu Rajapal na Phongdoki Mukhyamantri Nongthoman Biren amaki paujel da hai British ke mayakta Jobras Birte Kendrajit amasu Thangal General na mama laibak kidamak thawaina pontha pikhiba du aikhoina kaufam thokte numit asina lakpada masak oijaba thadoktuna mama laibak kidamak thawai kathokhiba thongna pharaba lanmising adugi maphamda makhoina ulamba thongna adugi damak makhoibu kawroidabani Kogi ipai pusing aduna lauramba marebak nambagi thongna aduba aikhoina awangba thakta ikai khumna pham thoi Haksel Mati Dr. Sapam Ranjana Maki Paujel da Manipur ki thauna pharaba athauba singbu ikai khumnaba ulakpaga loinana aikoi punna khenab amata thamdana raija asigi manung amati mapandagi pirekliba sapu sing thengnaduna santi leiba rajya ma ohlese hairi Mahut Mantri Yumnam Khemchanam de K. Robindro MLA ne so athauba sing nimit ka mari leinana miyamda yaifa paujel pirakli BJP Manipur Pradesh ke President S. Hardana hairi Congress na sahi humpurum aronba agenda amagi makhada sarkar pairambana Manipur dangasi miyam na awaba mayok naribani Imphal da pangthoba pawgi mifam amada Srimati Hardana hai miyamgi wakhalon khangna raija asida santi puraknaba BJP na honari masida miyamna mateng pangbirabadi santi purakpad asoba thongna oigani mahakna hai haujik raija asida oiriba phibam asida rajniti ki khudongchaba launaba honagadaba nate Pradhan Mantri Narendra Modi na raija asta santi puraknaba sangsat ki mifamda maki warol thamkhiba loinana leibak asigi miyamna Manipur gi damak lepli haina phongdokhrabani amaromda raija asta tholib irang asi hek hawrokpaga kendra gi griha raija mantri Nityainda Rai na Manipur da laktuna tha amarom leiramkhi masida sunatana griha mantri Amit Shah su nimit humni leiduna tholib irang asi loisinaba yengsinki mahakna hai Generation ki damakta apun ba phajaba Manipura ma nungsinaba leminari ba jati myam nungsinaba Manipura ma semna na ba khonarakpa matamda makhoina charge tawriba sida aina yamna clear oina hiding basi 1990 to 93 da naga kuki khatnaba matamda miyoi chatre yakai muksire chani hena shwe mi lising mari ga chama hena yum laibam khangdabagi record ama Manipur da leiri hariba asi umba tangkak asida Manipur gi praja gi sentiment yenga kanda laladu da kari step logi home minister Khibra Prime Minister Lakhibra makoina masigi matangda kari ngangi yabese masi makoi sengdokadaba Manipur gi apun bagi saktam singhira amata da kaheloi Manipur da sarkar ani thamiga wafam leite haina Griha Mantri Amit Shah na thajaba pirakle haina RPI Atwale ge General National Secretary Maheshwar Thongnajam na hairi New Delhi dangrang Maheshwar Thongnajam na Griha Mantri ge unaduna raija asida thokliba irang asiga mai leina ba wafam manga yawba memorandum ama peshimida wafam asi Griha Mantri na phongdorakpani
Memorandum aduda kukila lobising chathariba suspension of operation shu handou Raijas the NRC sana halu amasung Manipur daga Assam Rifles mapung pana lokto haibana singba wafam sing yauri tabiriba pawasi Akas Bani Imphal dagini Imphal West amasung Imphal zila da hayang ayupung mga dagini numidawan pung taruk phawba curfew komthokani Thawbal zila da na hayang ayupung mga numidang pung nipan phawba curfew komthokani Kaksing amasung Bisnupur zila sing oina hayang ayupung mga dagi numidawan pung mga phawba curfew komthokani Laivas dagi Union Home Ministers Medal for Excellence in Investigation fangada mi isam ga nipu khangat pagi manungda Manipur gi Federal Jila gi hanagi SP Pravin Dada so ingawale yaure mana fangada mi isam nipu dagi manungda CBI dagi taramanga NIA dagi tarani thoi Uttar Pradesh dagi tara Kerala amasung Rajasthan dagi mapan Tamil Nadu dagi nipan Madhya Pradesh dagi taret Gujarat dagi taruk yauri ataina Raija amadi Union Territory yauna tongan ba Organization singi mihui singni medal fangasang da adugi manungda nupi police officer kuni thoi yauri National Library lising ni kulum degi thorom ngasi kaksing khuno hizam angom le kaida pangthokre thorom asi Jenims Porampat Imphal Central Library Manipur Library Association amasung State Central Library na punishin bani Jiri bamgi se somak oriba lising na thamlakpa matam kaktaba public curfew yanwa purakpade khudak hantokre MLA Asap Udin Jiribam District Police ke makok thong official sing amasung lising gi mioi sing wari sanaduna yanaba purakpadegi khongjanga si handokpani Sandel Jilada Mera Mati Mera Desk matang na miyam da khanganaba noming oiba Integrated Communication and Outreach Program mangasi pangthokre Jila ski SDO na athobe mithunglen oina saruk yadna miyam khongchat amasu pangthokhi Imphal West Jila gi manung chenba tayen popik khulda thamliba Raja Police Force ng lathokpa yaro haina kunja singna khongjang changsin kre Kuki militant singna tatna nongme kapsi lapi thawang singna khulaste lairiba kunja singda mi paiba phawliba serak asida Raja Police Force ng mapam adudagi lawthokna ba honarakpa asi kunja singbo thawoidebagi khudam ni haina tayen poppi apunba maira paibilum na pendaba phongdorakli Surachandpur ge geng repta chenaba sing Manipur lengang ahak pacherak pu haina Thawbal Jila gi Tairen bikhok mamang lai kai ima kaithel mera pai bising na ngasi wakan bifam phongkre thauduk asik asumba wail phangdriba phawba akan ba khongang changsin gani haina lubasina phongdorakli Manipur da mau sadgi lemina laba nungsi chanaba gi saktam hiram amata da kahen ba yaro haina All Manipur Muslim Organization Coordinating Committee amokok na hairi Loop asina tongan ba loop singa kosam na duna Kumido Kaithel Community Hall da present ethnic and political turmoil in Manipur habi hiram da pangthokiba khanane nabi thoromam da wapamasi amoko ki president SM Jalawno phongdokhibani Manipur State Film and Television Institute lengkhat ki bigi sahi tere choropi kumon thoromgas Imphal gi kunung mamang da pangthokre Institute asi lengkhat ki bidai ngasi phawboda tongan ba film ama puthona bukhana bada sangriba masang mathum amadi atai hiram kyagi matang da takpi tamibagi course kaya pangthokre Senapati Jila ki District Administration sindurangasi Jila asigi Mini Secretariat Complex amadi Senapati Town akoibada lam tu singdopga loinena usara kaya thakre Usara thabagi thoramadu lagleba ningtam nami palangi mangoinena Jila adu Deputy Commissioner na lusingduna pangthokhibani Lakatoriba Mudra Tret Chuba ningtam nami palanga mari lenena Surachandpur Jila dangasi full dress rehearsal pangthokre tongan ba contingent gudmathona saru yakhiwa rehearsal adu tuibongi peace ground pangthokhibani Akas Bani Imphal ipau kangmuna puthokpa akhanaba thorom iramdamgi Pauro Poktak Taramatoi Suba Tangkak haiba thorom ama hayang ayuk pung 3 minute ni fuda sandokani thorom asi Kangla amasung sangai channel animakta taba phongbigani YouTube channel AR Imphal dasu live streaming tawna sandokani Akas Bani Imphal dagi pau tabiri Laibak asidagi senja thumja pungmun muthanaba meyam punna hona minanaba Pradhan Mantri na hairi Kolkata da pangthokpa G20 Anti-Corruption Ministerial Meeting da virtual ina wangang bada Pradhan Mantri na hai lautup la koi leitaba lengal sasan ama lehena ba Bharat na technology ama so e-governance sejina dona honari mahak na hai senja thumjana khwaidi hina so liba asi lairaba singdani Sri Modi na hai sarkar asna sel thungilam da enwa miyeng thamduna Economic Offenders Act na hankre ek asi sana rakpadagi Economic Offenders singdagi yamlaba senfam sarkar na tax oina khongat pangamle Pradhan Mantri na hai
Nongpo Bharat asi leibak asi growth ki engine ohinabigi masang mathum marang kaina lei nongsu Banglagi Kolkata ngasi Khetriya Panchayati Raj Parishad Haudopagi Thoromda BJP Karyakata singda Barjul ena wangangbada Birodigi sungchinaba Kangbu Indiana Manipur gi wathoki matangda khanaba pamde haina Sri Modi na maral sekhi Pradhan Mantri na hai awang nopol amdam nyawna laibak asida mahi masingi lamda amadi anna layangi pibam pagal hanaba medical college sauna IIIT college sing linkhat kre Manipur ge Senapati Zila dasu IIT college sam linkhat kre मणिपुर के लोगों के साथ इतना बड़ा विश्वासघात सत्र प्रारंभ होने से पहले देश के गृह मंत्री उन्होंने इन राजनीतिक दलों से चिट्ठी लिख करके कहा था कि वो तत्काल मणिपुर की चर्चा करना चाहते और अकेले मणिपुर पर विशद चर्चा हो जरूरी है। इतने संवेदनशील विषय पर पक्ष विपक्ष में विस्तार से बात होती तो जरूर मणिपुर के लोगों को भी मरहम लगता और समस्या के समाधान के लिए नए नए कुछ रास्ते भी निकल आते। मणिपुर पर चर्चा नहीं चाहते क्योंकि उनको मालूम था कि मणिपुर का सच सबसे ज्यादा उनको चुभने वाला है। उनको मणिपुर के नागरिकों की उनके दुख दर्द की पीड़ा नहीं थी, परवाह भी नहीं थी। उनके लिए उनकी राजनीति ये सदन में भले ही व्यवधान डाल लें, लेकिन हम सभी भारतीय जनता पार्टी के कार्यकर्ता हम सभी भारतीय जनता पार्टी प्रधानमंत्री नरेंद्र मोदी ने ngasi मध्य प्रदेश ता लुपा कोटी लिसिंग मरी हेनबी रेल अमसुंग लंबीगी तोंगान तोंगान प्रोजेक्ट सिंग जात्रा हुनख्रे प्रधानमंत्री ना मध्य प्रदेश के बटुमादा लेबा लुपा कोटी साम हेना संग सेंगोट कदबा सान रविदास मेमोरियल सानबा भूमि पूजा तौखी तुंगदा प्रधानमंत्री ने मियामदा वांगांखी प्रधानमंत्री ना लुपा कोटी लिसिंग अमगा संगा मरपुनिथोय संगदबा लंबीगी प्रोजेक्ट अनिसु जात्रा हुनखी मसी नेशनल हाईवे अथॉरिटी ऑफ इंडिया की मखादा भारत माला प्रोजेक्ट न पाइखट पनी प्रधानमंत्री ने लुपा कोटी लिसिंग अनिगा संगा संगना पाइखट पा कोदाविना रेलवे लंबी सुसंगा की ngasi ki tongan tongan ba thoromasta राज्यपाल मंगुबाई पटेल मुख्यमंत्री शिवराज सिंह चौहान अमसुंग मंत्री सिंह लोइनेना tongan tongan ba सरकार की ऑफिशियल सिंगसु सरुक याखी ngaksil mata rasna chingna ex servicemen sing amadi makhoi imung manu sing gi phibam phagal hanabagi damak tengbang pinaba scheme sing gi senpam hengat hankre ngaksil mantralain hai ex servicemen sing gi lukhrabi nupi sing gi vocational training grant scheme gi makhada piba senpam su lupa lising kundagi lising yang khai hengat le non pensioner ex servicemen natraga makhoi gi lukhrabi sing de piba anna layang gi senpam su lupa lising kunthra dagi lising yang khai hengat le Mapal Tharom Mantri Dr. A. Jaisankar na hairi Bharat asing asidi afaba wakolon sing puthokpa amadi achoba samasya kya ko hanaba honabada malem gi oina singthana balaipak sing manungda ama oire Akashbani News ka akhanana unabada mantri na hai haujikti Bharat asi laibak kaya gi puning singsinafam ama oire amasung G20 na malem gi laibak kya na mayok na riba samasya sing asigi matangda khanagadabani केंद्रीय रूरल डेवलपमेंट अमसुंग पंचायती राज मंत्री गिरिराज सिंह ना न्यू दिल्ली दा लैंड रिसोर्सेस डिपार्टमेंट के नेशनल मीडिया कैंपेन हौदोखरे मियामदा खुदोंग चाहनबगिदमक लैंड रिकॉर्डिंग कंप्यूटराइजेशन तौबा अमसुंग मैपिंग डिजिटाइजेशन तौनबगी पांदमदा कैंपेन अदु हौदोखिबनी एशियन हॉकी चैंपियंस ट्रॉफी की फाइनल दंगासी भारत का मलेशिया का ठेंगनरगनी फाइनल मैच चेन्नई की मेयर राधाकृष्णन हॉकी स्टेडियम दा हौजिक हाकी मतों नुमिदांग पुंग निपान मखाइदा सानगनी सेमीफाइनल मैच ता भारत न जापान बु मंगा सिनोदा माइथिबे पिदुना फाइनल चंगनखिबनी अतोबा सेमीफाइनल मैच अमदना मलेशिया न कोरिया बु पांजल तरुक अनिदा माइथिबे पिखिबनी हौजिक अरोइबदा मरोयो पाउ अमु हना अथौबसिंग निमित अगस्त 13 लाखपदा राज्यपाल अमते मुख्यमंत्री याउना लुसिंगबा कयान याफे पाउजल पिरकली बीजेपी मणिपुर प्रदेश के प्रेसिडेंट एस सरदान हाइरी मियामगी वाकलोन खंगना राज्य असदा शांति पुरंगनबा दोलसिना होनरी इम्फाल वेस्ट अमसु इम्फाल जिला दहेंग अयु पुंग मंगा दगी निमिदा वायरम पुंग तरुक फाउबा कर्फ्यू कोमथोकनी प्रधानमंत्री न हाइरी बीजेपी सरकार लाखपति अवांग नुपोल अमदम याउना लैबाक असिदा मेडिकल कॉलेज अमदी IIIT कॉलेज सिंग नेंखटख्रे अमसुंग मध्य प्रदेश संगासी लुपा कोटी लिसिंग मरी हेनबगी रेल अमसुंग लंबी की तोंगान तोंगान प्रोजेक्ट सिंग प्रधानमंत्री नरेंद्र मोदी ना जात्रा हुनख्रे पाउलोइजरे